Even after additional security forces have reached Jiribam, the CDO team are still unable to reach Borobekra subdivision in Jiribam district following violence that erupted on June 6th. Ziri Imamaira Paibi Apunba Lub Imphal, Federation of Civil Society Organization, United Ziri Youth League, Manipur Women Federation, Ziri Development Organization, social activist N. Buddhachandra, former Adhakshya K.H. Janaki and journalist visited Borobekra today, but team faced difficulties due to the deteriorating condition of Jiribam to Paimuk Road. Despite these challenges, the team managed to reach Borobekra police station, where they were briefed by locals on the aftermath of recent arson attacks allegedly perpetrated by Kuki militants. Residents expressed anxieties over their security despite assurances from the Chief Minister regarding reconstruction of destroyed homes. They emphasized the urgent need for enhanced security measures to safeguard the community amid ongoing tensions. Borobekra bomb pokai gram matungda police station changja from lauraga laiba khoije akhoi CM nadi yum sabirani sangbagi kanoma thambiri asida akoina lairiba parja sina maru oina dakar taribadi akhoi bungak sinbina ba akhoi CDO policing matik chana akhoi sida thambira kanda akoina laifamdu sangba ngamgani natragadi akhoi da ji akoina duga changna lairu kanda akoina safety oidagadi akoina kamaina pham duga changuni akhoi ju ngasi ba wasu wana akhoi sida lanthing aduna akhoi iramda masibo akhoi thadok pe chalo yaina akhoi ju sigang khangduna ju akhoi siga lai webse akhoi pamong CM birena miyang hakchan loksun biraga akhoi state force akhoi matik chana siga thambiyu. Federation of Civil Society Organization Fox President Thokcho Manihar emphasized that the attacks involving powerful bombs on civilian residences are inhuman acts. He stressed the responsibility of both central and state governments in restoring peace and enabling people to live peacefully as they did before. Manihar also highlighted external forces' involvement in the violence targeting Meiteis community in Manipur presently. He appealed to the Union Defence Minister to closely monitor the situation and ensure indigenous population live peacefully, since Manipur is an integral part of India. Koina adagi lakpa kanda koi ki target se jiri dalai ba koi ki chamina ba loop mayam jiga koi pula kanda mafam sida chang da ba yade hai ba se koi ki promise amga tawraga koi chang pani maroi na ahan badaina kanu thamjani gi se koi moina security pir ga su chang ni pidra su chang ni koi sira su sina ge wakan da koi mafam se changa ga lai riba lai hauri ba putha hauri ba chitha hauri ba koi gi sida khun nga kane lai hauri ba koi isni nau jing je ma koi bu koi na puning thau tra ga di puning thau lai da thau na ba mi lai da bani na sigi maroi na chang pani du bu uri ba sing si loina bak praja mayam na loimu ubira bani yum humpu Nipani matakta maisa bani madu plus masa masu tarugadi Nipan kumani chai che mioi bina saloi daba sanga na sarkada chali ba kambu jing che masi Manipur lenga na madi baro lenga na masi atuba matam da laksala kanda tangdu leita ba Manipur ma ohen ba je masi di koi civil society mem lekai gi mi mem club mem organization mem jina law bna ngamuktra bani na masi di akan ba miyang koi gi India government da ai thamjage makoi na irai lai na mase kanglup ani ge khana bani hana lawri bo am do madu tuteli la bani masi di external aggression Manipur thugai ge na chang pani Manipur gi maru ina Meiteis hat ke na chang pani masi Manipur di tak thuwa Manipur maroi na koi indigenous people native people jingje yamna ing tamna nungai na lehen bio haibaduni. Speaking to SKTV News during the visit at various locations in Borobekra, residents expressed their strong desire to return to their respective homes and emphasized the need for additional security forces to ensure their safety upon returning. Koi na jik lai mafam se Jiribam gi Borobekra subdivision gi manung chana leiba lampai khunau yauna tongan ba khunjing na khunda ba aduga Meiteis furup sing leiba mafam sing da kuki khulai pai sing da sing na mai thadogam ba mafam adu ngasi phauba Manipur gi tongan mafam dagi Manipur state force thajilaki ba du mafam si sangmang ngam dana ngasi bawa lai kibani hai mafam si da ngasi asam ai faram du sia pe ki security force ko lene na gi media gi tim mama mafam si la aga mafam si gi chai gi sing Yung jagani daging mai chakhiba dugumba Meiteis gi yum singduni labdai khunau khunda yum mai thaba horokiba dodagi horoga
ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯅꯤ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯐꯝꯁꯤꯡꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯒꯗꯧꯔꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯨ ꯄꯣꯈꯥꯏꯈ꯭ꯔꯦ ꯀꯣꯜꯂꯤꯛꯁꯦ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯀꯣꯛ ꯆꯅꯤꯒꯤ ꯃꯊꯛꯇ ꯈꯨꯟꯗꯥꯕ ꯑꯗꯨꯒ ꯍꯟꯗꯛ ꯍꯧꯈꯤꯕ ꯇꯥꯡ 8ꯇ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯌꯨꯝꯀꯣꯛ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯌꯨꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯑꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯗꯅ ꯆꯪꯕꯗ ꯍꯪꯒꯣꯏꯕ ꯆꯪꯕꯗ ꯑꯀꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯚꯝꯗꯨꯗꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯡꯉꯦꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯀꯅꯥꯝ ꯌꯥꯎꯗꯅ ꯅꯣꯏ ꯆꯪꯉꯛꯀꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀ ꯇꯧꯔꯒ ꯆꯪꯉꯛꯄ ꯇꯥꯔꯒꯁꯨ ꯁꯤꯚꯤꯜ ꯄꯣꯔꯛꯈ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤꯁꯤ ꯂꯤꯕꯤꯔꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯌꯨꯝ ꯆꯪ ꯐꯪꯗ꯭ꯔꯦꯕ ꯏꯁꯥꯅ ꯌꯨꯝꯗ ꯆꯪꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯖꯤꯔꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯕꯦꯁꯃꯦꯟ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯃꯈꯣꯏꯅ ꯂꯥꯛꯄꯁꯤ ꯃꯇꯝ ꯊꯦꯡꯊꯈꯤꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥ ꯂꯩꯖꯗꯣꯏ ꯇꯥꯏꯞꯇ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯀꯦꯝꯗꯨꯗ ꯕꯔꯦꯟꯗꯥꯗꯅꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯜꯂꯤꯁꯤ ꯀꯥꯡ ꯅꯨꯃꯤꯠ ꯃꯔꯛꯇꯀꯣ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕ ꯊꯃꯣꯏꯁꯦ ꯄꯦꯡꯗꯦꯕ ꯊꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯈꯛꯇꯗꯤ ꯆꯪꯕ ꯄꯤꯗꯦ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥ ꯆꯪꯉꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯝ ꯆꯦꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯪꯉꯒ ꯌꯦꯡꯖꯩ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯃꯊꯛꯀꯤ ꯀꯥꯏꯔꯛꯄ ꯇꯤꯟꯁꯤ ꯁꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯦꯛꯊꯔꯒ ꯇꯤꯟꯁꯤꯡꯁꯤ ꯂꯣꯏ ꯌꯨꯡꯉ ꯂꯩꯖꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯟ ꯁꯣꯝ ꯅꯥꯀꯟꯒꯤ ꯇꯤꯟ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯃꯩ ꯆꯥꯕ ꯃꯇꯨꯡꯗ ꯇꯤꯟꯁꯦ ꯑꯃꯨꯛ ꯍꯨꯈꯤꯕꯒꯤ ꯃꯑꯣꯡ ꯆꯥ ꯃꯇꯨꯡꯗ ꯁꯤꯗꯤ ꯇꯤꯟ ꯍꯨꯕ ꯌꯥꯎꯈ꯭ꯔꯦ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛ ꯎꯖꯔꯤꯕ ꯕꯔꯤꯟꯗꯥ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯑꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯃꯅꯨꯡ ꯕꯔꯤꯟꯗꯥ ꯑꯁꯤꯒꯤ ꯔꯨꯝ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡ ꯊꯝꯃꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯕꯔꯤꯟꯗꯥ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯛꯄꯒꯤ ꯐꯤꯕꯝꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯕꯦꯔꯦꯛ ꯍꯥꯏꯇꯥꯔꯦ ꯅꯤꯡꯗ ꯎꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅ CRPꯅ ꯑꯅꯧꯕ ꯂꯥꯛꯄ CRPꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯂꯝꯇꯥꯏ ꯈꯨꯅꯨꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯊꯪꯅꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟ ꯑꯃꯅꯤ ꯂꯩꯀꯥꯏ ꯑꯃꯅꯤ ꯑꯃꯗꯤ ꯁꯕ ꯗꯤꯕꯤꯖꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯅ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯍꯧꯁꯥꯒꯨꯝꯅ ꯂꯧ ꯏꯁꯤꯡ ꯁꯨꯗꯨꯅ ꯍꯧꯖꯤꯛ ꯍꯤꯡꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯥꯛꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯊꯦꯡꯅꯔꯛꯏ ꯑꯗꯨꯒ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯩꯕ ꯉꯝꯗꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯝꯇꯥꯏ ꯈꯨꯅꯧ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯆꯠꯂꯛꯇꯕꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ SDPOꯒꯤ ꯀ꯭ꯋꯥꯇꯔ ꯁꯥꯒꯅꯤ ꯍꯥꯏꯅ ꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯗꯨꯒꯨꯝꯕ ꯅꯣꯡ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯆꯪꯖꯐꯝꯕꯨ ꯂꯩꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯍꯧꯖꯤꯛ ꯎꯖꯔꯤꯕꯁꯤ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯍꯥꯏꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯆꯪꯂꯤꯕ ꯃꯈꯣꯏꯒꯤ ꯈꯨꯟꯁꯤꯡꯗ ꯆꯪꯒꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯈꯨꯟꯁꯤꯡ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯃꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯔꯒꯗꯤ ꯃꯐꯝ ꯑꯗꯨ ꯆꯪꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗ꯭ꯔꯒꯗꯤ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟ ꯑꯗꯨ ꯆꯪꯖꯔꯒꯦ ꯍꯥꯏꯕ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯂꯩꯔꯤ ꯄꯥꯎꯗꯝꯖꯔꯤꯕ ꯔꯣꯁꯤꯃꯥꯂꯥ ꯁꯥꯒꯄꯝ SKTV ꯅ꯭ꯌꯨꯁ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟ